Kurumjari ISTV pau mieng tabir bus mutaram nokjari Ujumaroi pau Indian Army da Manipuri macha kaya thabak tawduna Bharat ki apunbagi saktam ngaknana ba honabada achoba thaudang lori haina Chief Minister Okram Ibobina phongdukre Hianglam Kendragi by election ki board khombagi matam hayeng loiragani amadi Singi lamda leiriba Community Health Center amade Public Health Center sing pung kunmari mathau tawhalagani haina Health Director o Ibomjana phongdokre Hauze mapung pau Indian Army da Manipuri macha kaya thabak tawduna Bharat ki apunbagi saktam ngaknana ba honabada achoba thaudang lori haina Chief Minister Okram Ibobina ngasi leimakhongda leiba Army camp ta pangthokpa ex serviceman rally da phongdokre Tharam maduda tongan ba Manipur da leiriba Army da thabak tawramlaba ex serviceman kaya na sarukya khi ex servicemen sing amadi hana army oirambadagi leikidraba singi imung manungda khudol pot piduna ikai khumnabut ke thoram asida deputy chief minister gai khangam social welfare minister AK Mirabai 3 corps gi GOC lieutenant general Bipin Raut red cell division gi GOC major general PM Bali amasung IGAR south major general Rajib Chopra su sarugya ke Tharonga mari lainana Chief Minister Okram Ibobina haikibada Hauzik Indian Army da officer rank yauna Manipuri macha chani yankhai romna thabak tawduna Bharat ki apunbagi ngaknana ba honabada achoba thaudang lore Manipur Sarkar na Second World War da saruk yaruba veteran sing ikai khumna botuna makhoi amamam da tha amada lupa lising amaga chani pinana ba thabak paikhatle Magna makata aduna Indian Army gi makok thongba official singna ex servicemen singi damakta akhanaba policy program amade scheme sing leirabade Manipur da su chananaba haibirau maduda sarkar asina kari tawbu yabage haibadu angamba thakta honagani haike They are the real torch bearers who have shown the way to many in choosing the current path. The state of Manipur has experienced a sea change and is trying to emerge out of decades of conflict and economic stagnation. There has been a visible transformation all around. I see a silver lining in the cloud for all of us. The rally organized today is a platform which provides us an opportunity to interact with the ex-servicemen and their families and help in identifying their problem. Today, as I speak to you, I am aware of the plight of the ex-servicemen in our state. I would like to reassure you that my government is looking into the various problems faced by them, and these will be resolved in the near future. Here I may add that state government has taken measures to pay rupees 1,200 per head per month as financial assistance to the 18 surviving veterans of World War II. Deputy Chief Minister Gai Khangamna Indian Army na ngasi Bharat talauriba thaudang ngasi hainingai leitana chawi lebak ki damakta mathwai katkhrabat lanmi singi damakta haugalakliba mirolna ikai khumnafam thoi haiba wafam phongdokhi Akoi imaliba ki damakta haidana thawai khabraba thawai na kontha odraba mayam su leire adu mathakta hoji hingduna lebak ki damakta haidana apunsi tangkhai hena Niwala ki punsi ki bada generally 70-80 years punsi re and low siya. Nikhara 90-100 years su yawi. Adu ayam badi 70-80 years siwa sida punsi lo madona tawi. Masi sida 60% of life span. Ase deva ki imaliba ki damakta hada kathokuna. Lairaba adu gumba Bahadur Singh. Aduga athoba sing haje batare mang lingsin diri laiboi khaba debak nokta haidana punsi pontha oidana isor thunda potha le adu family member sing athoba singi loyal sing makoi busu gai kum nazari amadi selukti tawjari lokaki sacrifices lebak ki damakta han kathoki ba musigi
मपान नाइद्रबा कथोपसे लेहौरिबा अखोय पुनमंगना संबान तौदना निंसिंगना लेबसे अखोय पुनमकी थौदांगी खल्ली था सिगी तरा तरेता पांथोगदौरिबा हियांगलम केंद्रगी बाय इलेक्शन असिगिदमक सेम साबा लोइबगा लोइनना लौखटपा याबा सेक्शन थौरांग पुमनमक लौखटले मियामना चिंगनदना बोट थादबा थोपिरकनबा मिखल असिगी रिटर्निंग ऑफिसर ओइरिबा टीएस चरणजितना फोंदोकले मिखल असि माय पाकना पांथोकनबगिदमक पोलिंग पर्सनल सिंग ट्रेनिंग अनिरक पांथोखरे ईवीएम गी काउंसलिंग लोसिनखरे स्ट्रॉन्ग रूम की दमक सिक्योरिटी पर्सनल सिंह ngak senba hore kendra sigi polling station kuntra mari mag hyper sensitive ngak ta oibana polling station amamamda nupi police manga nupa police manga ga loinana central paramilitary force ki section amamam ngak nana ba sem sab loire miyam na mikhala sida money power amadi muscle power da akiba laitana afaba mirep ama khanbada akiba yaudana saruk yabiu amade mikhala si model election ama ohensi haiki हियांगलम की कंस्टिट्युएंसी की इलेक्टर्स सिंगदाइना प्रजा सिंगदाइना अपील तौजनी बसे अंदर लाकदरिबा पे बाय इलेक्शन असिदा मसल पावर मनी पावर ना केंता इन्फ्लुएंस तौहंदना यामना अकीबा लेतना थोपिरागा इसाना पामजबा इसागी कन साइंस ने याबा कैंडिडेट हाइतारे कंस्टिट्यूटिंग कैंडिडेट माना कमाकु इलेक्ट तौरगा हियांगलम केंद्र की सफट ओइगनी हाइना निंगबा अदुगुम कैंडिडेट तो खनबिरगा अकीब लेतना कैंडिडेट को थाद्रबी नवा एना अपील तौजरी अदुगा अंदर की बाय इलेक्शन असी मॉडल बाय इलेक्शन अमो ओइहनसेना याम सेना अदुगुम थोकपा बाय इलेक्शन अमो ओइहनसेना हाइना इलेक्टर्स की अपील तौजरी थासकी तांग तरा तरेता पांथोगदौरिबा मरकी मिखल असिगी कैंपेन लोइसिनबगी मतम नक्सिलकपगा इरोइनना मिखलदा सरुक यारिबा पॉलिटिकल पार्टी सिंग अयोबी थाकता कैंपेन चथनरे पार्टी अमना अमगी मायोक्ता हुन्नाबा अमदे सोइदनमके माई पाकनी हाइबगी वाफमना कैंपेन की मरु ओइबा सक्तम ओइदे अतै केंद्र सिंगा मानदबा मवंगदा केंद्र सिददि फिराल मसिंग यामना युंगबगी चटनबी अमसु लेदे ngasi mafam kayada mikhal gi campaign chathakhe party amana meeting tawriba mafam gi manakta atopa party amana meeting sinjinba amade rally chasinbana chingba thodok kaya su thokhe BJP gi oina mafam kayada road show amade street corner meeting pangthokhe road show sing aduda senior artist Maya Chaudhuri Binata amade saisakpat naba bohol keno su sarugya khe party gi president TS Chawbana luchingduna hianglam hiranmai Hawaima Sampubi Community Hall da pangthokpa street corner meeting amada BJP Manipur Pradesh ke treasurer Robin Blackina India da Congress ke numit takhre Manipur da su Congress party ase taramdai numit kumbani haike party ke president TS Chawbana handak ta mikhal ki campaign lakpada chief minister O Ibobina handak mikhal da mai pakhan biu magna kendra sigi kari tawrakpagi yengu haina phongdok lamkhiba wafam adu artha thoktabu wafam ne कांग्रेस ने चाही तरानिथोई मखाई शासन तौरपदा केंद्र असे खम थेंगना सोथबा केंद्र ओहेलमखे अमुका मखोइदा शक्ति सिनबियु हाइबसिदि लमदम मसिगी प्रजा सिंह सुमदुना चागे हाइबगा मानब वाफमने कांग्रेस के मिनिस्टर अमसुंग एमएलए सिंह खम थेंगना सेंजा थुमजादा हारबा मियोय ngaktene चाही तरा शासन पाइरकपदा crorepati oiba miyoy kaya yauriba ase thigatkadabani ngasi fawba chief minister yauna minister amasung MLA singi maran mathum lauthokpa ngamdre BJP gi oina de senja thumjada chenaba miyoy khudingmak lemna tharoi maral gi matung ina chairak pinaba center da taksin gani haire chaitara ginanda crorepati oiba karai kishano lauthok esakko kari khawsul kari thira oiba emne kabala thikara karota Lagi warga Manipura, ada koi minta pun sumber kala ada nakal macam saya angkau leko. Mikhala sigi bot khombagi matam hayeng October tara mangagi numidang wairang pungmari da loiragani campaign matam ase hek loikhibaga political functionary party worker amadi campaign functionary sing khudakta kendra ase thadokadabani haina district election officer Thobal T Ranjit ki cherol amana khangalakle ECI gi standing instruction matungina atopa kendra gi MP MLA singna constituency asida chatanaba amadi campaign matamasi hek loikhibaga masa masa gi kendra singda leigadabani haire election photo identity card pikraba hianglam kendra gi voter singna vote hadaba lakpada loinarakadabani amarom da card leitaba singna masa gi saktak nanaba passport driving license service identity card bank ki passbook PAN card, Aadhaar card,
smart card, job card, health insurance card, photograph yauba, pension gi che chang natraga election machinery na piba photo voter slip loinarakpa yagani haina chief election officer Manipur ona vacation na thorakpa cherol amana khangalakle Hianglam Kendra gi bhot khomada Congress na Assembly gi speaker gi court ta leikraba wafam puthok tuna bot khom gi damak Manipur Pradesh Trinamool Congress na CEO da action longnana ba wakat khri hare MLA Shyam Kumar gi quarter da pangthok ki ba paw gi mifam amada party sigi MI Khana Mikala si niom chumna pangthok nana ba polling station gi akoi bada Kendra sigi wangmada gi lakpa mi amata changandana ba bot thada ba changbada mobile phone amade lanai camera pusil handana ba CEO da aiba cherol amasu pesin khri hare Vice President M. Thoibana, Mikala Sigi Code of Conduct Lairabasu, Congress Kidi, Laiti Haibaga Manare, Mafam Kayada, Party Kayagi, Yungba Firal Singh, Police na Lokthari Adubu, Congress Kidi, Lokthokpada Yaug di Haiki. General Secretary P. Premanandana, Congress ki MLA Amana, Board Kombada, Assembly ki Speaker ki Court ta Lekraba, Wafam Ama, Putoktuna Board Komba Haibasi, Sub Judice Oiba Maramna, Maki Matakta Action Lobinana ba, CEO Manipur da Aiba Jepisin Kre Haiki. Party ki presidency aduga, party si the board Karakanda, Hianglam Kendra ki, Pradasana New Target Urabasu. Disqualified to be at Haiba. Aduna, a wiggy Sumba Manipuri speaker, Tribunal Labor Home Congress Party na Putwoga, election campaign, the Kula and the Sinavasi, Manipur Pradesh Trinamool Congress ki Maikaidegi, Yam Hakshin Lawi, Amadi Masi, Lema Taro. Assembly member Amasu Odiba Mishamakana, Assembly speaker, Kota Labor Home Mama Sana Putok na election campaign ki khula hai na sin wasi matak da koi athuwa matam da koi che thar ga magi matak da action lokko pina ba koi khangal lagani Singi lamda lairiba Community Health Center amadi Public Health Center sing pung kumari mathau tawhan baga loinana Community Health Center sing ultrasound x-ray gi khudong saba amasung nupi sing angang unabada operation gi khudong saba phangalagani haina Director Health Dr. O Ibom Sana phongdokre ngasi sakpi karong Community Health Center ge ultrasound amade x-ray machine hangdopagi thoramda ofamasi phongdokhibani thoramasida MLA Nungnung Victor DC Sandel and Geoffrey UNICEF ki consultant M Arunamadi State Health Society ki program manager I Rajib Susarugya ki ultrasound amadi x-ray machine asi National Health Mission gi senthang makhada phangan bani MLA Nungnung Victor na jingilamda lairiba sarkar gi ana layeng sangsing mathau ningthina tawhonana ba khona bada sarkar amadi mafam dugi miyam gi chap mana ba thaudang lei haiki Health Director O Ibom Chana jingda posting taba medical staff sing mafam aduda chatuna mathau tawdrabadi makoibu sakmai yengbagi wafam leiroi chap chabe action lokhatkani District Mapan gi CMO singa sang naina tha khudingi mifam pangthoktuna Health Center singi awara passing mengkhada honagani Health Center sing semgat sagat bagi thabak athuba matamda lushilagani tamaya madi tawsem PAC da leifam thokpa Dr. Singh posting pikre haiki Hojiti last year thadar mo kasaragi high focus high priority district singe so that 30% and so question thadar the agreement ya legani Kunmapan Suba Sam Rifles na tha sigi tarada Dimapur gi Hong Kong market tagi miyam dagi namduna sell loba NSN IM gi kadarama fare hare PROIGAR note ki cherol amana farbami adudi Grezolo Daulo kawi Fek district tagi ni hare hauzigate breath lokchari break ki matunga mayam mutaram nokchari BDF MD Ibo Chami Sigamari Lenana Maralai Tabamir Singh Police na Phajin Khiba Yaning de Haiduna All Wangjing Development Organization na Hokiba Hingnong Yai Dagi Thobal District ta Kokiba Matam Kaktaba Banna Wangjing area da Chawna Pan Mathokan Kre Adumapu District Sigi Atay Mafam Singda de Ban gi Thoidokpa Mamita Khide ngasi ayuk angan badagi ban sagat pasingna Wangjing IOC Pammanak Wangjing Kaithel gi thong YK College Tenthalam khai amasung Wangjing taba lambi khudingmak tayar mai thaba uwa phajinba lambi da phamjinduna lambi thingbagi khongjang changsinki karigumba police na phajin khiba miyoy sing adu condition yaudana thadorak trabadi makha tana miyam gi akanma khongjang changsingani haide sarkana officer jing na ona taina ba tawrpa akoi gi angang moina application amta tharurana kalap ke anga secretary de mai secretary singi secretary kokapiraga
दरखास्त हालगा मोइद चे पिहलगा पिहलबा मतुंग मोइना मिचमबु आरामबु मी हातपनेना हाबीबसे सिने पिददन मखोई मथकता कोई खोंजंग जंगसिन जबा मसिना अमुक ngasi मखोइना करीबता अंगांगी थादोकपीबा तारगजु अंगांगी मी हातपनी हाइबजे ताहनबा यारोय अदु ताहलगदि हेने कोई मखोइदा जंगसिनगनी अखोई वांजिंग पुन्ना फाबीरो आइदना मखोई अखोई चपचाबा एक्शन लौजके हाइबा वाखलोनजिदा लेजे Amaramda BDF oiba sangai yumphamdagi MD Ibosami sigamari leinai haiduna mioi mari police na phagat khibagi mayokta wangjingda ban tawriba asi wakal khanthaba watpa amasung leibak wathok oinaba sinbani haina Ibosami sigamari leinana semkhiba JSC na phongdukre Manipur Press Club ta pangthokhiba pawgi mifam amada JSC ki President Shiraz Ahmad na misi asigi achumba dokminanaba lamdam asida leiriba apunbagi saktam kannanaba sangsilliba isilinau Ima Lup Singna, Miyang Sangbiduna, Kanglup ki Oiba, Watok Laktana Basinbiu. Wangjingi Miam na Ibosagi Matakta Riba Maralasi, Yumpam Yaudabani, Atubumatamda, Achumbati Doktuna, Maraleba Sing, Serak Pibada, Miam Namating Pangbiu Hadi. Sing, Mira Baby Silinau Sing, Sing Sina Sang San Birga, Asum Marani Yaga. Akoi Asumba Putok Pibada, Akoi Sangayum Bongi, Association Club. Club Tarani Panapun by Apex Body, all Sangayum Development Organization, saying Sangayum Bongi Club, Train Patramapan Kulay Businessu Punamatna Sigumba Mio, Sasan Naraga, Mibu Maran, Sijalaga Hatu Piriba, Mio Singasibu, as a whole one Jimmy Praza, Punamata, Hat Padayauda Praza, Punamakta Dekoi, Kandem Tauze, Ikoina. Masigi hat pada eles tawriba music se hat pada koi punam kandem to tawe Ambulance haina thaba angobo masugi van amada lakpa mi humna private tamba chalubi sahi tarani thoi khakta ngai ribi nupi masa ama fana na ba honaramle hari thodo si ngasi ayu pung taren makhairom taba matamda kongpal thangjam thong maya da thokibani sahi tarani thoirom da ngai ribi nupi masa si kongpal mutum lekai dagini nupi masa aduna ngasi paumi singda phongdokhibada lekai aduda leiba private tamham amada chaluraga halakpada nupa amana mak masa nupi masa adugi mamanabigi apokpani mangondagi notebook ama lauge haiduna mahaki masa nupi ngaiduna lehori haiduna thangjam thong phawba chatminakhe mafam aduda ambulance haina thaba angobu machugi maruti van amada mi ani tongduna leiramkhi mahaki mamanabi adudi yarumkhide mangna mafam adudagi halaknaba honabada sakangdaba sing aduna machin khomjinduna gari da haplaga thauba horakpada lambida mahakna kanna lawba tawbada manaknak pada leiramba miyo sing sangsilaktuna mahak pukalauki gari adudi mafam adudagi nanthok chenkre thawong adubu kongpal mutum laikai lamjing nupi lup amade Eastern Development Organization na yaningdaba phongdokpagaloinana chenaba miyo sing phaduna dandi pinaba davi tawre Rims ki Dr. Singh amadi MBBS tamliba mahiroi singna ngasi idan tawbagi thoram ama Rims ta pangthokre Rims Blood Donors Community na sinduna Rims ki Casualty Waiting Set ta pangthokiba idan tawbagi thoram aduda Rims ki Director Professor CS Arun Kumar Medical Superintendent Dr. Amuba amadi Rims Blood Donors Community ki Advisor Professor Brozen akoijamna luchingduna idan tawki Director Professor CS Arun Kumar na phongdorakpada Rims ki puwarida hanbo oina Rims ki Doctor amasung mahiroi singna idan tawbagi thoram asi pangthokpani ngasi punna mioi chani nifu registrar tawbagi manungda Dr. Tamniba mahiroi nupi yankai taruk amade Dr. Yauna mahiroi nupa chama kunma thoina idan tawkhe masigi maroi ba pandamde anaba singna igi darkar lerakpa matamda I phangdabadagi kudong thiba fawba oirakpa yaba leiriba si kharadang oirabasu hanthana ba pandamda idan tawbagi thoram asi pangthokpani haikhe EPYC chẳng em là có liên chẳng em can được cái bây giờ thì mà tin chẳng em đi cái đồ không được nó bảo sao không được nó bảo không được nó bảo hay mà tôi nó có được cái này CBS là bởi vì industry history là phải đi cái aham oi là phần này sinh ra cái này sao được cái là tốt cho Padmasri Laishram Navakishore ge sahi humbudra taruk surakpa mapok numit thoram gamari leinana ngasi pawro pawtak amade pawzel da yumpham Manipur pumbagi isai changdam nabagi thoram ama lamyan basangnen da pangthokre Padmasri Laishram Navakishore Charitable Trust na sinduna pangthokba thoram aduda Trust ki Chairman Padmasri L Navakishore Prosecution Director Ngangom Ts Kumar Trust ki Advisor Chongtham Kala amade
Moidangpok Gram Panchayat ki Pradhan T.S. Gambi Maitayna Maroi Bamiyosing Oina Sarugya MLA D.K. Korungthang amasung Health Director Dr. O. Ibomzana Chandel gi Machi Primary Health Center amasung Kumbi Primary Health Sub Center gi phibam yengsin kre Director O. Ibomzana Dr. Singna makhoi gi lejariba hai singba sing pukchel sengna kathokpaga loinana thabak tawrabadi ana layengba gi lamda awonba purakpa ngamgani haiki MLA D. Korungthangna Chingi leiriba Health Center sing karamba phibamda leiribagi haibasi kumna yengsinbagi tangai fadaba leire Hauzik leiriba Machi gi Health Center asi miyamgi ana layengbada kudong chadabana SDO Machi office da oina hongjinanaba thaurang leire haiki Lions Club Imphal Leimarol amadi Youth Club Brahmapur Imphal is anina khusamnaduna club asida nongmagi oiba lemna mit layengba amadi cataract leinana naraba singbu masak khangdokpagi thauram ama pangthukre Lions Club Imphal Leimarol amadi Youth Club ki members singna Siza Hospital gi Dr. Singi Matienga loinana pangthokiba lemna layengbagi thauram aduda lamda madonggi ahal laman sing yaungna miyoi kayada layengbagi khudong saba phanganki Lions Club Imphal Leimarol gi President Kumanthem Gomatina Lions Club International gi Site First Haiba Thim amadi World Site Day gi thauramga mari leinana pangthukpani Cataract leinana naramba miyoi sing thengnarabadi Lions Club Imphal Leimarol na madugi achangba senpham puthokduna operation pangthokani haiki National Postal Week ka mari leinana Speed Post Run haibasida ngasi Postal Service Manipur na sinduna Kangla gi nongchup thangba gate gi Imphal gi Head Post Office phawba miyoi kaya na sarugyaduna lamjel chenkre Speed Post ki kanabasing miyamda kangananaba thauramasi pangthukpani haina Post Office Manipur gi Superintendent R. Kumar na phongdorakli Relief Center for the Welfare of Differently Abled Person Manipur gi Secretary Oiriba Moirang Them Premier na Handak North East Personality Award 2013 phanglakpada Relief Center asina nungaiba phongdorakli hauze amuka na tembrem tolojari break matungna mayam amuka na taram nokchari Hianglam gi miyam na bank account hangbaga lupa lising manga hapkani haina BJP gi State President na phongdokiba wafam kadaidagi hapkadaba paisa no haina Chief Minister O Ibo binahangkre Hianglam Public Ground da pangthokiba Mikhal gi campaign da wafam asi phongdokibani tharamadda Deputy Chief Minister Gai Khangam Minister Govindas Konthaujam Minister AK Mirabai MLA Singh Susarugya ke Deputy Chief Minister Gai Khangam na atopa party kayana Congress bu miyamda aranba wafam amadi leibak masa tadaba wa kaya ngangduna miyam bullana punana bohonade Sarkar asina tawriba sakwat thaurangi thabak sing miyamgi mitmangdade BJP na vote khombada upai leitaduna Manipur gi saisakpi film gi miyoi singbu la na sijinaduna makhoi gi mamaida amuba machu teshinbire haike Chief Minister O Ibobina government asina state asida leiriba kendra sing ahan akon naina semgatuna lakpa ngaktani Hianglam kendra gi miyambu apangba miyoi sing ngakta oibagi mawongda BJP na vote khomduna leire kendra sigi miyambu bank account hek hangbaga lupa lising manga account da soidana hapkani haiduna State President hairibasi kadaidagi pesano BJP gi fund dagi hapkadawribra thabak ama tawbada sarkar ama leiriba asi kaidawngayda kanba yaroi haibasi miyamna kawbiganu haike Deputy Chief Minister Gai Khangam na miyam gi mamangda thamlakhiba wafam URF na taramna OE adubu state asigi luchingba ama oina MOU tripartite talki sem sariba tampaki lalolup sing asigi damak thoidok hendokpa miyamda panba yaba kari karamba makhalgi sakwat thorang ama pakhat khibat leirabagi haina lubasigi chairman lalaiba maite gi cherol amana hange Yana warol singa sida hek hobadagi loiba fawbada yauriba singa si nakalama oiriba lalolup amatagi apamba yaugde masidi nampuda khutnam pihanduna lup asibu paralyzed tahunanaba sarkar gi tokshinaba thawngni asigumba tokshinaba asi URF na hana mangjongna na khange adomoinamak makhata na sendoknaduna santi gi sangdainaba ama laklabadi haiduna khangduna lakhibani Santigi mingda surrender taunaba khak sinadaba lalolup asigi masagi chana pathak ngakna masagi lan missing amasung mating leina lalolup asisu hingjanaba masagi oiba operation area amada lan missing tasinduna leiba amasung masana lalolup asi hingnanaba khonajaba khudingmakta sarkarna tengbangba haina khibani Masigi ona tainabada sarkarna lalolup asigi khulai paidraba lanmi singbu chekpal khajinduna khulai paiba sarkar gi lanmi singna anisuba jail amagum sa san loibagum thamjin biba asi Home Minister gi santi gi wahan thokla hangni
URF की शांति की वारी सानबदा पिसिन खिबा खुचु खुलाई सिंह लालोलुक असिगी लेंग्रब लन्ने लोबसिगी लानमी सिंगी ई अमसुंग थवाई गसिनदुना लेसिन तासिन खिबा मियांगी लन पाई अमा मांगहनबा तौरोय शांति की दमक थमखिबने शांति लेरोय दबना सरकार ना पिथोकम थोई हरे मणिपुर खुंदारीबा मोनसांग ड्राइव की लोलबु डॉक्यूमेंटेशन तौबगा मरी लेना नेशनल साइंस फाउंडेशन ना थोकपा प्रेस रिलीज अमदा ऑस्ट्रेलिया दगी प्रोफेसर स्कॉट डेलांसीदा पीननबा फोंदोखिबा वाफम असिगी मतंगदा भारत सरकार की मरी लेनाबा मिनिस्ट्री सिंगदा वाकलगनी हाइना सेंटर फॉर ट्राइबल एंड इंडेंजर्ड लैंग्वेजेस प्रमोशन बोर्ड की कन्वेनर टी.एस. चंद्रमणि ना फोंदोख्रे मणिपुर प्रेस क्लब पांगथोकपा पाउगी मिफम अमदा चंद्रमणि ना मखा तारदुना यूनेस्को की मखादा मोनसांग ट्राइब की लोल असी मुटले हाइबगा मरी लेना बोर्ड अमसुंग मणिपुर यूनिवर्सिटी की लैंग्वेस्टिक डिपार्टमेंट ना CTEL मैसूर की मखादा 2011 दा डॉक्यूमेंटेशन तौदुना लोल असी मुट्री अदुबु मुटपयाबगी अकीबा लेरे हाइना पुथोखिबा लेख्रे हंदक नेशनल साइंस फाउंडेशन के डायरेक्टर ना हारिबा लोल असी डॉक्यूमेंटेशन तौबगा मरी लेना प्रोफेसर स्कॉट यामलबा सेनफम पीननबा हाइखिबा असी थिगत हननबा मरी लेनबा मिनिस्ट्री दा अइबा चे पीदुना खंगनख्रे हारे कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन के सिन्मी सिंगबु मरम चादना थबक स्वंदबगी मायोक्ता नेशनल हाईवे सिंग थिंगलगनी हाइना एसोसिएशन के सेक्रेटरी रोमेन रजीत मोइरांगचाना फोंदोख्रे मणिपुर प्रेस क्लब पांगथोकपा पाउगी मिफम अमदा मखोइबु थबक स्वंबियु हाइदुना ममांगदा खोंजंग कया संगसिनख्रे अदुबु डायरेक्टर ना करीमता उशिनदना लेरे मरम असना लाक्लिबा अक्टोबर 13 की अहिंग नोंयाइदगी 13 की अहिंग नोंयाइ फावबा पुंग कुनमरी की तिदेम लंबी अमदे इम्फाल जिरी लंबी थिंगलगनी मसिदा महिरोय यावना तंगाइ फदबा थबक थौरम सिंग कोमथोकनी मणिपुर की मपानदगी FCI की सेंग सिनी पुसिलकपदसु अथिंगबा थमले हाइखे पाउगी मिफम अदुदा सिन्मी सिंगी इमुंग मनुंगी मियोय सिंगसु सरुक याखे मखोइगी इमुंग मनुंग पुरंबा नुपा सिंगना थबक सुबा फंगलक्तबदगी अवाबा कया मायोकनरे नोंमगी सुरगा चारंबा हौजिक्ति सुफम नैतबना चानिंगाइ फावबा लेसिलक्ट्रे अदुना हंदकी चहीगी अमुक्तंग थोकपा निंगोल चाकौबा सरुक याररोय हाइरे लारिबा तांग 32 की अहिंग नोंयाइ मिडनाइट की तांग 38 की अहिंग नोंयाइ पुंग मरी चुमना नेशनल हाईवे 150 जिम लंबी अदुगा नेशनल हाईवे 39 न्यू कोसार रोड हाइबा लंबी से कोई बंद तौरे हाइबा बंद सिदा मरी लेना बकोई स्कूल की मेडिकल की अमदी फेयर सर्विसिंग की रिलेक्ट कमथोए अदुगा थंगनाबा तांत्रानी पांदगी मतम कक्तना FCI फूड कॉर्पोरेशन ऑफ इंडिया अमदी कंज्यूमर अफेयर्स फॉर पब्लिक डिस्ट्रीब्यूशन की थबक थरोम की मकोई थिंजन जगनी कंज्यूमर अवेयरनेस ओइनाम कंज्यूमर क्लब मणिपुर ना थंबाल मरिक कॉलेज ओइनाम का खुसमनदुना अवेयरनेस प्रोग्राम अमा कॉलेज असिदा पांगथोख्रे तरम असिदा डेम कॉलेज की प्रिंसिपल ओइरंबा जी टोम्बा थंबाल मरिक कॉलेज की गवर्निंग बॉडी की चेयरमैन ओ विक्रम DSO बिष्णुपुर W देवेन अमसुंग कंज्यूमर क्लब की प्रेसिडेंट P अरुण कुमार सु सरुग्याखे SSA John 4 बिष्णुपुर ना स्टेट हेल्थ सोसाइटी का खुसमनदुना चिल्ड्रन ऑफ स्पेशल नीड्स की मेडिकल असेसमेंट कैम्प अमा मोइरांगी कोंजेंग जूनियर हाई स्कूल दा पांगथोख्रे थासगी 13 दा ICDS की आंगनवाड़ी वर्कर अमदी हेल्पर लोंगनबा जिरीबाम हायर सेकेंडरी स्कूल दा पांगथोखिबा रिटर्न टेस्ट अदुगी पाउ लोंगनबा होनबदा पाउमिसिंगदा स्कूल असिगी ओजा अमना फोटो नंबदा अथिंगबा पिरखिबगा लोइनना फजदबा वाही कया सिजनरखिबा थवोंगबो ऑल जिरीबाम वर्किंग जर्नलिस्ट यूनियन ना यानिंगदबा फोंदोख्रे हौकिबा अक्टोबर 2 दा खोंगमन जोन 1 दा लैबी नुपी मसा अमबु माकी मपलना नुपी ओइबिगी इकाई खुबनबा मंगनख्रे हाइबगी केस का मरी लेनना मराइबक थिरबी नुपी मसा अदुगी स्टेटमेंट CGM इम्फाल ईस्ट की ममांगदा लौख्रे गोविंद जी टेम्पल बोर्ड की मखादा उमंग लाइबु थमननबा पास तौखिबा बिल अदु हंदोकनबा चीफ मिनिस्टर ना हाइखिबा वाफमदु थबकता ओंथोरकनी हाइना उट्रा संगलेन सना कोनुंगना थाजबा थंबगा लोइनना चीफ मिनिस्टर बु थागतपा फुंगदुरकले हौजि सानबगी पाउ नसिगी सानबगी पाउदा फुटबॉल मापल सुबह स्टेट लीग तक केश रतन कोच होइबा SSU सिंजमगी मैच 13 सानबा लोइबदा पॉइंट 13 फंगदुना टीम पुमनमक्तगी मकोकता सोइदन लेरगनी ऑल मणिपुर फुटबॉल एसोसिएशन सिंधुना इम्फाल की मपाल कांगजेबुंगदा कुमुकचम जॉय किशन स्पॉन्सर तौदुना मणिपुर की मसक नायरबा टीम 13 सरुक यादुना चथरिबा मापन सुबह स्टेट लीग की ngasi सानकिबा अहानबा मैच दा SSU सिंजमैना M खाबंबु गोल मरिसनोदा चाउना माइथिबा पिक्रे
SSU Singjamagi Mai Pakibagi goal sing adu T Arjuna goal ani chanke atopa goal ani aduna MD Saidur Rahman amade L Gogo Chana chanke ani suba match ke sanaki bada football club Khanglai amade Nako Nambul Mapal goal ani chanaduna draws at crate football club Khanglai gi goal ani adu Lanmin Thang Tok Thang na chanke Nako Nambul Mapal gi goal ani aduna MD Amir Khan amade Newton Konjengbam na chanke Chathariba League round gi aroiba match Taramathoi sanakiba team singi manungda SSU Singjamaina point kuntaruk phangduna mangjil thakre M Khabam na point taramanga Nako Nambul Mapal na point nipan amade football club Khanglai na point taruk phangkre Chathariba League sigi mathangi match tha sigi tang taratarukta ahanba match oina Jomi football club Churachandpur amade Drogpu Nambol ga sanaragani ani suba match da classa kaino amade USA Khurai ga sanaragani Jogam Khanolomna ahanba Sadar Hills District Patriots Tournament ki mapu oikre ngarang kangpukpigi Thomas Ground da sanakiba GLMT Bunglung Cycle bu maithiba piduna champion oikibani loisinbagi thoramda Saitu gi chief Tongmang Haukef special contractor Dilip Katwal su saruk yaduna winner oiraba team da lupa lakama runners up da lupa lising yang khaiga loinana trophy sing khusinaki Department of Youth Affairs and Sports na Sinduna Komalamba ki Men's Stadium na Sathariba Sahi Tara Mari Tara Taret Tara Mapal Makhagi Nupa Masa Amadi Nupi Masagi State Level Inter-School Athletic Meet ki ngasi pangthokiba Sahi Tara Taret Makhagi Nupi Masagi Kilometer Ohungi Walking Race ta Imphal West ki Jibalata na Han Matakre District asigi SS Puspana ani subamadi Imphal East ki Yaiphabina Ohum Subatakre Sahi Tara Taret Makhagi Nupa Masagi Kilometer Mangagi Walking Race ta Thawalgi MD Hebjur Rahmanna ahanba amade Imphal West ki TS Joykumar na ani subatakre Sahi Taramapal Makhagi Nupa Masagida Imphal East ki Sana Khomba amade Nupi Masagida Thawal gi Miss Anita na ahanba takre Sahi Taramapal Makhagi Nupa Masagi Samanga meter race ta Thawal gi Y Kopesor na ahanba takre Sahi Taramari Makhagi Nupa Masagi Chamri meter race ta Bisnupur gi L Risikanta amade Nupi Masagida Imphal East ki Miss Ruhini na ahanba takre Sahi Tara Taret Makhagi Nupa Masa amade Nupi Masagida Imphal East ki N Konungjaw amade Imphal West TS Malemngan bina ahanba takre Sahi Tara Mari Makhagi Nupi Masa amade Nupa Masa Sama meter race ki pangthokibada Imphal East ki O Nalini amade Thawal District ki MD Idris na ahanba takre Sahi Tara Taret Makhagi Nupi Masa amade Nupa Masagi pangthokibada Thawal gi M Priya amade Bisnupur gi PS Rosan na ahanba takre Sahi Tara Mari Makhagi Nupi Masagi Haizam da Imphal East ki Y Puja Nupa Masagi pangthokibada Imphal East ki S Aboy Sahi Tara Taret Makhagi Nupi Masagi pangthokibada Imphal East ki KSS Yaiphabi Nupa Masagi pangthokibada Thawal gi Bitamna ahanba takre Sahi Tara Mari Makhagi Nupa Masa amade Nupi Masagi Longjamda Churachandpur gi Raja Datta amade Imphal East ki O Nolini Chanuna ahanba takre Sahi Tara Taret Makhagi Nupa Masa amade Nupi Masagi Longjamda Imphal East ki Ice Birsandra amade District asigi L Chawbana ahanba takre Sri Sri Gopal Dev Mandavya School da Chathariba Tara Suba Players Trophy Kang Tournament ki ngasi sanakibada Lasal Kangkhut Lemapokpam amade IWKK Kangkhut Uchekol Panjil Tarahumdoi Kaptuna draw chatkre Laijining Thaw Apunba Kangkhut Thangoiba Nasinduna Kangkhut asigi Kangsangda Kangkhut Tara Marina Saruk Yaduna Chathariba Let Waikhong Gambini Leima Memorial Kendra Wise Lekam Knockout Kang Tournament ki ngasi sanakibada Yes School Kendra Kangkhutna Khundrakam Kendra Kangkhutpu Panjil Kuri Thoi Tara Nepal Kaptuna Maitiba Pikre Kunmathoi Suba L Sangita Devi Memorial First Division Football League Tournament ngasilushin kre Sagorbal United amadi SKYC Sekmai point kunmanga phangnaduna Manarabasu Sagorbal United na SKYC bu goal ahum sinoda maithiba pikibana head to head ta Sagorbal United na tournament asigi champion oikre Imphal West District Football Association Sinduna Malongi YWC Ground da Chathariba Kunmathoi Suba L Sangita Devi Memorial First Division Football League Tournament ki ngasi sanakiba ahanba match ta Group Center CRPF Langjingna ISNSC Haurei Bubu goal ahum anida maithiba pikre ani suba match ki sanakibada Chikal Chajingna KKYDA Awang Jiribu goal ahum anida maithiba pikhi
Chathariba League asida YACE school point ahum kak phangbadagi first division dagi second division da hanthakre hauji ngasi nomagi ay ngasagi pau ICAR lamphel patagi phangba pau gi matungi na ngasi khwaidagi saba degree Celsius kuntra dasmik ahum khwaidagi ingmana degree Celsius kunma thoi dasmik ani nungsita yawba ising maning gi chang ayukta chada marfudra humdoi nungthil dana chada humphumanga nongju gi chang nil haujaroi bada maroi ba pau mukhana Indian Army da Manipuri macha kaya thabak tawduna Bharat ki apunbagi saktam ngaknana ba honabada achoba thodang lori haina Chief Minister Okram Ibobina phongdokre Hianglam Kendragi by election ki board khombagi matam hayeng loiragani amadi Singi lamda lairiba community health center amadi public health center sing pung kunmari mathau tohalagani haina health director o ibom chana phongdokre ngasi gi na ISTV na pizaba paw mata solution jare ming tabiriba singbo amukahana khurumjari